Manipur da HOUJIK THOKLIBA IRANG ASINA MARAM OIRAGA MAPHAM KAYADA THOK-HANINGDA THOUDOK PAGI PAU LEIRABASU NUMIT 8 CHATHAGADABA Shuba Imphal Book Fair Asidi Mai Pakna Yamna Ingna Chikna Chathari MAHEIROI YAONA LAIRIK PABA AMADI LEIBAGI HEINABI LEIBA MEEOI KAYANA Book Fair Sida LAKTUNA Mana PAMBA LAIRIK SING Ataba Mamalda Lainari Book Fair Manung Asida Career Counseling Book Release Pending Competition YAONA Atoba Program Kaya Amasu Pangthokli HEINAMASIGI MATANGDA Tom TV ki akhanaba report ama State Central Library na Kolkata da Leiba Raja Ram Mohan Roy Library Foundation ki khusamnaraga haukiba December ki tang 15 dagi Kaisampata Leiba State Central Library amadi Manipur State Archives ke complex ta chathariba kuntra Shuba Imphal Book Fair lisingani kunguhumdoi asida mapalam ki stall tararom yauna punna stall yankhai ki nithoi rom hangli Book Fair asida MAHEIROI yauna tongan ba miu kya lakuna mana pamba lairik sing leinari Ma'am, makan julai dagi like sing jo akoina book fairs dadi akoina apamba loina phange topic kai akoi chumna gi tammi bado oigera natraka adugi hen bo atopo orje dagi competitive exams ma'am gi june akoi loi phange aduna yam nungai je hain novel dagi horaga everything dictionary de kai de lo yawani na chance amalei na haininge haidi like apamba bra open minded di lower kholaga layeraga paba khotpagi chance changmodo adudo ai haizani Langiba tangkun kamathoi fauba numit 8 ni chokna CHATHAGADABA book fair asigi matangda State Central Library Imphal gi Chief Librarian RK Omilan hai HOUJIK pangthokiba book fair asi handak chahi gi anirak suboina pangthokpani haukiba January thada ahanba book fair pangthokre HOUJIK oiriba leiba ki phipam masina mapal gi book form sing sarukyabagi chang khara makai hanthakibada natana lambida lairik sing pandum leibagi hudong chadaba kaya adumak mayok nei haina mahanga fongdoraki Hadaki si Pakna Sinjabagi Maramdi Mapangi Farm se koi de Guwahati Delhi Silchar ko mokoi lak pasina punna Mapan Farm se Nipan Silchar ga thagade tara lae remaining china local ngaktani madugi manungda BTK and University ga ma yawe aduna total se hoji 20 stall se 25 26 ne ba makoina ani ahum lawba manga lawba mari lawba yawba sigi sandoraga hoji se stall 52 ne ba koin hangjari se ado mamangi chahi dadi stall IT ge above ne ba IT ge above lai se mamangi dadi 18 namana mapan gi farm ni remaining se local farm ne ba HOUJIK chathariba book fair asida stall hangduna sarukyariba bookstore amagi miyoy aman hai HOUJIK ki matam asida book fair ama pangthokpasi yamna phaba yamna matang chaba mane book fair pangtholiba mafum asisu yamna mafam chaba ama oi tolo phangnadabana maram oiraga mamangi adum haina lairik leibagi chang yaudrabasu lairik leibagi chang adumak wangi haina lawba yai haina mahanga fongdorakhi samna the pound gumba dollar gumda lakuse side koina maximum pyare ki taraga pinabjidam tawba moida aduga like se hojik se NEP syllabus anu bulak pagi college sengi moije like sa yamba bookstores phangdabjina koina moida order toramaga kona mo koina pinaba khudong sabdo moida aduma pijare koina yuan bagi sang dum khara yoleba adubu hoje pawda salary kai ka ji thang sangna da khona da base loge dong je 21 da loidong na do hayang se kitang chen dong male artisting gi ai ka tan artisting khoi laiyo myam sigi odi khudong yam chaba bibi baneng khalle aduga book fair asida lairik leiba lakiba man hai HOUJIK ki matamda book fair pangthokpa haibasi khunai asigi yenglaga tawdaba yadaba mane masina tongan ba makhal gi lairik sing leinabagi khudong chaba ama pi masigi mathakta book fair asida angang singi painting competition career counseling na chingda hapsin basina book fair asigi magun hena wangkhat halli haina su mahanga fongruki asida satra khaktagi natana angang singi painting competition adigi se competition adigi interaction program tawriba singsi mathakta akhoi gi akhang ai sing mayam laaga art and culture ga mari leina ba activities sing sidigi resource person sing na sumana wangang ba se asida naha hal khaidana mibum khuding maki yamna kanarba sumba tawdaba yadaba tangai phadraba function amani haina ai logjai aduga masina satra satri dana tana ekoi ahal laman jing da su adagi manipur gi hojik
samna haraga Manipur si irang amada leiri masida kanana karai de horokuna ju khangdaba yada pot amasu lai punamona su masi thiri humni ko aduna masi gumba si sumnagi satra sati dinatana lemen adagi alaman sing adagi guardian sing as senior citizen sing masi masih laga yeng mana ter leiba koi kano to lang koi loksing ipu koi da thamu baja it is a must in a loksing MAHEIROI khunai gi amadi miyam apun bagi yenglaga pangthokliba book fair asida fangliba lairik sing asigi mamal asi chada 15 ta tharaga fanghanbani masida miyam na mapung phana saruk yabyo haina chief librarian RK Omilana makhatana thamlaki December se hek yorokpada miam khudingmangna book fair ningsange December lakpa matam sida aduna akhoina December se sida book fair je pangthok pangam na baidamakta akhoi hoji leijari basi sanction thoktana paisa laktana tawbana ti akhoi angamba kharana pangthok pa horaga ayamana loina paisa ngai biyo haina raga sinaraga loin tawjari bawji se aduna masigi book fair sida public mama mapa dagi satra satri singsina mapung phana saru yabiraga 15% da discount piriba lai singsi laibiba aduga loina na lairik tu lairaga di pabagi habitu hangalakpa si haijaninge hangna kuntra suba Imphal book fair si husing Mai Pakna Chathari haiba book fair si da tongan mafam sing dagi lakpa mahiroi sing dan natna MEEOI KAYANA mana pamba lairik sing laina na widamakta mafam asida lakli haiba pangthokliba book fair si da kogi lairik fongba aduga counseling loina painting competition nem singba item kaya su pangthokli hilamasagi matangda paudam zariba cameraman sarat kaloina na nabukuma khawpam Times of Manipur Central Library Imphal